Ngasigi phonggiba pause singamadi social media dagi lokachaba pausingi update pijari ahanbada maruiba pau mafam marang khangdaba German road Tiger road Manipur da semba yaroi Manipur da Kukilen leiba yaroi naga amadi maitei thadoknaba yaroi maitei na phamanbagi hauzik kuki Manipur da leiba phangjabani haikhre CBI na Hammerjet amasung Linthoinganbi mangkhibagi charge sheet thagalakle Arambai Tengolgi Luchingpurel Koronganba Kumanna hairi kuki pumnamak geknaba oina laude Kuki jo MLA singna sarkar semba yaunaba honarabadi miyamgi apambabu namthak tobo oina laugani haina ITLF na phongdokre Kuki terrorist singi tungda leptuna maitei khunai muthatnaba lautunaba chatharakiba lani haina Sanjoi ahanthemna phongdokre Faction Marshal Kapnabada NNCN ke AM ki kedar ani laikhidre Mawes Humpuhumdoi Khulai Thadokuna Sarkar da Changjarakre Lenga Kawari Sanabada Laikhai Takhidre Ngasi Pawba Oil Pump Sing Thong Longadori India da HIV positive oibagi chang Mizoram na wangna leiri Manipur ISDP amadi BT amadi Public Transport City Bus Service numit tarani gi manungda thabak hauragani haina additional CS na phongdokre Road safety ki maramda report toba paumi singda award piragani lauthokre India ki manungda Manipur na accident khwaiji ki thokpa state oire sahi teret rom asida Manipur da accident lising omrom thokpada mioi sahum kunthra mapal gi punsi mangkhre haina Anurag Bajpai na report tokre Hauzik pausing amuk sandongna pijari mafam marang khangdaba German road Tiger road semba yaroi Manipur da Kukilen leiba oithoktabani maitei amadi nagadi thadoknaba yaroidaba marini Kuki Anglo War haiba matam ama sunglei leite maitei gi professor singna thangatpiraga Kuki Anglo War mingthon phangjabani tasengna Kuki Anglo War sunglei leitana Kuki singna semjin sajinba puwarida Kuki Anglo War hajinbani maitei ningol kaya ama nagada yum pali aduga nagagi ningol kaya su maitei da yum panduna chawro maruna duna maitei amadi nagadi senglaba indigenous oiduna lakli kadaidagi lakpano khangdaba mafam marang khangdaba Kuki kowa phurup amana Manipur thugaibadi manglan oigani nagagi lamsingda Kuki gi ni hajinba popi thaba machin thiba Kuki gi jati ni maitei na mabuk phamanbagi hauzik Kuki sing Manipurda hingjaba amadi leijaba ngamlibani khangjilu Kuki sing nagadadi haurakanu German road Tiger road naga area da makhatana semlakpada thengnanaba sem saraga lei kawganu Manipur imana yaifare haina asumna naga isin inausingna social media da phongdorakli aduga akoina makam marang khangaba road construction German road aina airogumba akoilomda saganu German road saningadi German mit sabat salon haiden aduga Kuki loina nate illegal immigrants se akoina sunya yade akoigi lamda akoi indigenous oiba Manipur da leibo yaroi habise akoigi stand leiri aduga poppy cultivation poppy se akoi chingromda agagi romda poppy khadaba phau moina tharaga akoi ipai tuna sahi sama low suraga paisa tanbada lakh tara phangdoi ne moidi sahi ma da crore tala akoi phau yaw ge toine adugumba hattaba nisha drugs ki akoi na yade Kumda lising ani kulumdogi me omdagi haurakhiba irang asigi manung channa sahi adumaki July thada mahiroi phijam Hammerjet amasung hijam Linthoinganbi Kuki militant singna phakibadagi thiba khangdana leiriba case asibu Supreme Court ki directive matung inna CBI na tigat handuna case asigi hearing Guwahati da pangthoktuna lakli amadi CBI na case asigi chapchaba investigation loiraduna mioi mari gi mathakta charge sheet thagalakre hairi yamna nungaitaba thawdok ama oikiba Linthoinganbi amasung Hammerjet Kuki militant singna faduna thiba kanghan khidraba matung tha ahum pharakpada Hammerjet amadi Linthoinganbi gi photo sing social media da thadoraktuna miyam pumbagi wakalda akiba amasung nungaitaba pokhankhi case asiga mari lainana CBI na investigation tawduna chenabani haiba mioi mari Lingen Naichang Paumilun Haukif Resman Suwal Haukif amasung
Paulumalgi mathakta CBI na chargeshit thagalakre adubu hojik phawbagi oina special court CBI Guwahati na accused mari asigi mathakta charge frame tawbadi laitri case asigi ikon konba hearing mamang sahigi December 13 ta hariba court asimaktada pangthoki aduga accused singi council singna court asida hariba accused sing asida digital oiba document sing pigadaba watli haina submission pikhibaga loinana court asina su mathangi hearing set tawduna thamkhibani amaromda CBI na charge sheet submit tawrakiba case amada haibadi irang manungda Thobal district area kharada nupi khara miyamna khongkoina duna pukhibagi case ka mari leinana miyoi taruk ki matakta court asina su charge frame tawkhibaga loinana amadi accused taruk asina su makhoida sikhiba maral sing adu masana yazade hairakpadagi special CBI court of Chatra Bakhun Gogoi gi court na ngasidagi trial chathaba hokre haire loinana mathang manau naina Manipur da thokiba irang asiga mari leinana CBI na lakhutkiba nupi da chathaba crime mi taba khulakta changlaktuna yumkai mai thaba amasung phu chaibana singba case sing CBI na lakhutkiba sing asigi charge sing su frame tawduna special CBI court Guwahati da mathang session trial gi damak lankhal lakhre haina agency gi pawna makhat tari Lamdam asida leiriba kuki pumnamak yeknaba oina lawde ain kaina narolda haijilakhiba mitopsing khandoklaga lamdam asigi tasengba yellow phurup sing punna hingminasi haibani haina arambai tengolgi lusingpurel koronganba khumanna khurai sajor lekaida leiba imalai khurembi sanglelda warrior of the separate lin haina mingthonba larik ama phongbagi thoromda sideline da pawmisinga unabada phongdokre mahangna makhatana haibada lamdam asigi damak leibak meyamna honariba asigi mathakta arambai tengolna Lebaki damak angamba thakta honari Arambai Tengol khakta natana political party CSO amadi lanai miyoi singna su masa masagi angamba thakta lebaki damak angamba thakta honaminasi masida pendaba ama leirabadi miyamgi mihut singi marakta wakalon tinadabagi phibam ama leiriba asinasu maruni miyamgi mihut singna masa masagi napal tungoinana thamlaga iraipak iramdam asi kannaba punna honabiyu Arambai Tengol na iramdam Manipur asibu kannaba matam pumna makta sem saduna lai Karigumba lebaki pangthoktaba yadaba tanja laklabadi thawai phawa thadokduna ireibaki damak lepkani amaromda ain kaina narol da jangsil lakliba mitop singna ekhoigi demography da akanba safu kaya pirakli masida natana makhoina lamdam asida pirakliba drugs ki problem sim asi miyam pumna makna khangnaraba wafam ngaktani maram aduna base year ama thamlaga NRC natraga masiga manaba thoksil ama pangthoktuna mitop sing khandokpa mathau tai haina phongdokhi Kangluk ki irang thokiba manung hokiba chahi lisingani kulhumdoi gi me 12 da Manipur state government na kuki jo miam ngak senba ngamdabadagi kuki jo MLA singna Union of India dagi separate administration ama semnaba demand tawkhibani hairiba positive oiba khongthang asigi damak chapchana lepli maramaduna kuki jo MLA singna Manipur government saruk sembada saruk yaba yaroi kanagumba singna sarkar sembada yawnaba honaramba tarabadi madu kuki jo sing apamba amasung kuki jo miyamgi kathokkiba sing adugi mafamda namthak tawba kangbuni haina logani haina ITLF na thadokpa chirol amana hairi chirol asina makhata na hai pangthokkiba forum asigi mifamna Haujik leiriba phibam asida kukijo miyamna Manipur government sembada saruk yadanaba kukijo governing council na lawkiba warep adu mat amata oina sagatki kukijo singbu miyoibagi lichatki wangmada hatpa tathi tawoina tawba naked parade sathaba amasung Imphal Valley dagi namduna tanthorakhibani kuki jo singi yum lising kaya mai thaba yauna lai khurumpham mafam kaya amang ata thokre miyoi lising nifu gi mathakta hojik IDP oina leibagi mathakta makhogi yum lam amasung hingnabagi lambi oiramba kaya ama mangkhre irang asina maram oiraga maitei singna dominate tawduna leiriba mafam singdagi kuki jo singbu namduna tanthorakhibana maram oiraga hana maitei amasung kuki jo singi marakta nungsi chanana leiramba mari adu pumtat Krabani asigumba kaya asina maram oiraga kuki jo singna demand tawriba separate administration gi demand asi constitutional oi amadi political gi oina yamna mathok taba amasuni kuki jo miyamna legislature ga loinana union territory ama pinaba India government da demand tawba laikre hariba political situation adu formal oina pinaba India government da taksillingai da kuki jo singna Manipur government da saruk yaba haibasi maram sungsa chaba ama oide haiki
Chaliba tha asigi mangagi anganba ayukta kumbi asigi saiton GP ki manung chana saiton nganu konda leiba maitei gi yum ama kuki terrorist singna bomb plan tawraga thugaina ba hona kiba aduda bomb na panduna miyoi ani asokapan nangan kiba adubu kanna yaningdaba phongdoktuna maikei adom ki miyamna mafam aduda deploy tawduna leiriba CRPF ki post lokthokre makoi gi mahuta state security force oina thambiyu haiduna saiton hayai kon thongkhong lampakta wakan mifam leptana chatharakli wakan mifam aduda saruk kiba social worker Sanjoy Ahanthemna phongdokibada Manipur da thokliba lal asi kuki terrorist singi tungda leptuna maitei khunai muthatnaba lawtuna duna chatharakiba lal ne haiki mangani chanba numitki wakat mifam aduda saruk yaraduna social worker Sanjoy Ahanthemna makhatana phongdokibada CRPF ki mamang maktada lamdam asida PR leina su group ta yauriba kuki narco terrorist singna sugi ground rule sing thugai duna bom pokhai handuna misam singda atamnana attack chathaduna asok apan nanghaliba pangdabagi thodo adu yaningde Manipur da thokliba irang asi numit kharani da loisinba yabane adubu Bharat lengangna pugli paiduna pahenbagum telangagum thadok thajin tawduna kuki terrorist singi tungda leptuna maitei khunai muthatnaba lawtuna duna chatharakiba lalni haibasi nongmagi mayek senglakli haiki mahangna makhatana hai awagi makhuta sahi taret khunta kiba landa awasingbu ngamduna maithiba piduna ireipaki ning tambabu sahi taret khuntak laba matung amuk hanna ireisa singda sinekhiba lai oikaraba ining thau singlen nongdren khomba miyamna Maharaj Gambir Singh ngarang chama mariputrani thoi raksuba ningsing numita lakbada athauba ining thau Gambir Singh gi mapamda khunai asina mapung phaba ikai kumnaba utli awabu maithi pi khiba ipa ipu athauba sing adugi macha masu oiba aikoina karisu tauba ngamdabagum lahelebasi karigino kanana no haibasi aikoi miyamna munna khangba matam yaure mahangna hai hauji aikogi iramdam asi Bangladesh Myanmar amadi Nepal na chingba lebak singdagi kanglol kaina lon na changsilakpa mitop singna yomsillaktuna aikogi yellow purup singi tunglamchat asuki matik akiba fangna khudong thiningai gi khunai ama oirakli English 1998 ki August 13 da matam adugi aikogi ningthaudagi khujek loduna wasakiba instrument of the ancient da yanakiba wafam ahum haibadi defense Manipur gi miyam amadi apunbagi saktam ngak senba ani subada external affairs mapal lebak singna pirakpa saitheng amadi ahum subada communication hariba wafam sing asi Bharat lengangna thabakta onthokpa ngamlibara haibasi aikoi hangdana yengbagi matam oire haina phongdokhi Myanmar gi Pangsau area da lairiba Khamtiang village da fraction masem khuthongnabada NACNK AM gi kedar ani sire report asigi matung inna NACNK Yang Ong fraction na chatharakiba attack ta laikhidraba kedar ani adudi left abi puchuri amasung surgeon pewaw kenyak ni Khamtiang village da NACNK MA gi kedar ani na mathau tawringaida Khanghaudana motor shell kapsilakpadagi makoi ani asok apan nangkhibaga loinana laikanaba ngamdana laikhidabani hairi India amadi Myanmar gi lonaba ngamkhaida NACN gi tongan ba fraction singi kem kaya marum lairi ngamkhai chambal ningthina khadaba maramna kedar sing adu lebak amadagi atopa lebak amada ningtamna chathok chasin tawri maru oina Pangsau pass area da laloba sing ngamkhai lanthok lansin tawbagi thawong toina thengnei haina report asina phongdokli Chhattisgarh da ngarang Maoist humpu humdoi khulai thadoktuna sarkar da changjarakre Dantewale district ki SP da changjarakhraba Maoist sing adugi manungda Maoist 53 phabada lupa koti ama lakh 18 lising yankai pigani haina laukthraba miyoi singsu yauri paumi singda wangangbada SP na changjarakhraba Maoist sing adugi manungda nupi 19 yauri makhoi sing adu Darbar division South Bastar amadi West Bastar amadi yumlonaba Orissa gi mafam kayada khulingduna laiba kangbuni hairi mahangna phongdokpada changjarakhraba miyoising adugi manungda miyoi taret phaba ngambada lupa lakh nipal pigani haina laukthraba miyoisingsu yauri changjarakhraba Maoising asi state sarkar gi rehabilitation policy gi makada incentive oina lupa lising yankai pikhre hairi
Retail outlet anida sakhangdaba singna bom langsinduna attack chathakraba matungda oil pump sing thong lonbagi khongjang changsilebasigi matangda ngarang nungthil pung 3 rom tabada Manipur Petroleum Dealers Party niti gi mihur kangbu amaga Mantri Pokhiri Secretariat South Block da leiba Home Commissioner gi office da Manipur lenga ki mihut singa wari chanabada leikhai taba ngamkhidre ngasi makha tana pump sing thong lon kigani hairakli thajaba yapa mafamdagi phangba pawgi matungina Home Commissioner na share loba mifam aduda dealer singi maikeidagi makoina thengnariba khudong chadaba sing amasung makoina taliba demand singi matangda marik chumna paudam ki petrol pump singda bom langsinbada akai atoi thorakpa pumbagi tekchak Manipur lengangna puba amasung handakta bom pokhai handuna attack torakpaduda sokhiba amangata thokiba singi compensation lengangna piba haiba yauri demand adu mari leinaba singda khangangani amasung makoigi wa taraba matungda ngasi amuk unakhisi hairakhi hairi masina maram oiraga oil pump sing ngasi phawbadi thong lolaba yana leiri Akhanaba section thorang kaya lokhatlabasu India da HIV positive oibagi chang khwaidagi wangba state Mizoram na oiri national average da positive oibagi chang 0.20 oirabasu Mizoram gi oinadi chada 2.75 oiri official report amagi matung ina kumja lisingani kunmari gi April thadagi kumja lisingani kunmanga gi November tha phawbada blood sample lakh amaga lising nifu test tawbada nupi chamapan yankhai humdoi yauna miyoi lising ohum chani yankhai taret positive oiba thengnaki kumja lisingani kunmari kunmanga gi oina positive oibagi chang khwaidagi wangba state sing lista Mizoram na manga suba lairambadagi kumja lisingani kunmanga kuntarukta khangen hengal-lakhibani haina Mizoram State AIDS Control Society Project Director Jas R Rate na agency da phongdokhibani State asida lambi gi khudongthiba thoktuna misi mina thokliba asi gari thawriba singi lamchat sajat ka yamna mari lainai lambi gi traffic rule thugaiba singdagi fine lawriba asi revenue kanaba khakta nate lambi da gari gi khudongthiba thokdana bani amaromda state asigi gari gi traffic gi awaba koknabagi damakta state lengangna Imphal gi chingmairong Joilalenda hawjik mathau tawdana leiriba inter state bus terminal ISBT asi numit tarani gi manungda mathau tawduna public transport city bus haunaba thaurang tawre haina Manipur Sarkar gi additional chief secretary textile commerce and transport gi thawpuriba Anurag Vajpayina phongdokre Manipur da sahi taret rom asida accident thokpagi chang yamna wangkhatlakli masina maman yamlaba miyoibagi punsi kaya khangu thakta manghalle India gi manungda Manipur da accident khwaidagi thokpa state oire haina textile commerce and industry amadi transport ki additional chief secretary Anurag Vajpayina makatana phongdokre wafam asi transport department na sinba National Road Safety Month lisingani kuntarugi manung channa Kasampata laiba Directorate of Information and Public Relations DIPR gi office da pangthokpa pawgi mifam amada mahakna media sensitization program da phongdokhibani mahakna makhatana hai miyamna transport department gi chana kanglot asi ningthina khangbaga loinana madu ngakna chatlabadi asi gumba nungaitaba thokdoksing asi masing hantharakani masigi damak media singi khuthangda yenglaga media sensitization program asi pangthokpani haiki Makha tarakpa pauda hakchang sokloidaba cancer naroidaba mawongda oksa yairaga miyamda phanganbagi matangda Manipur Smoke House Delight na scientific oiba pambai ama puthokle miyamna chanariba oksa ayaibada cancer ohelakpa yaba compound kaya marum yawi haiba pumnamakna khangnaraba waphamni Ukhrul district tagi afi haina su khangnaba Kongsang Phi Kaubi nupi amana Kwa Kaithel Thoksom Lekaida Laiba Mahaki Mapuroiba Sanjit ka loinana khudong chadaba asi kokhannabagi pandamda Manipur Smoke House Delight hangdokhi COVID-19 gi laichet manungda mahau laiba oksa ayaiba miyamda phanghanabagi pandamda thaurang asi laukhatkhibani awang nongpok lamdamgi miyoisingna sahi kayagi mamangdagi pamna chanariba oksa ayaibada polycyclic aromatic hydrocarbon PAH amadi hydrochloric acid HCA yauba maramna miyoibada cancer ohelakpa yai hairi hiramasigi matangda Manipur Smoke House Delight ki mapu oiriba Kongcha Phina hai mamangaidagi hauna lamdam asigi miyamna sa ayaiba chaba pamlabasu hakselda akaiba thogandanaba thaurang lokhatpagi tangai fadaba lei masagi oiba sa ayaibagi mahau manghandana hakchang sokloidaba mawongda oksa ayaiba puthokduna miyamda phanganbagi pandamda Manipur Smoke House Delight hangdokhibani hairi
PMAYU 2.0 tampakta khakta paikhatlamba asina singtam machet tahanbagi mamitai haina parliamentary data na phongdokre. Parliament ki ningtham session da Rajya Sabha da Union Minister of State for Housing and Urban Affairs Tokhan Sahuna thamkiba data matung ina BJP government ki flagship program oina paikhatkhiba Pradhan Mantri Awas Yojana Urban PMAYU asi Manipur gi tampaki district sing khaktada paikhatlamba thengnaba asina singtam machet tahannabagi mamitai haina agency sina phongdoknarakli agency gi pauna hai PMAYU 2.0 gi makada Manipur state ki oina yum lising yankhai taruk sumna nifu manga sanabagi damak centerna punna lupa karor Chanipan Humputaret point Mariputara Manga Kaitoktuna Yum Sabagi Tabaksing Paikatpa Hoki official oiba data gi matung ina ngamang sahi November Thag Phawbagi scheme asigi makada punna yum lising kun chamapan Mariputara mathoi saba loikibaga loinana thadarakiba chenpham lupa karor chamanga maripuni toi point kontra taru thadorokibagi manungda lupa karor chamari humput nipal point yankai humdoi sizinakre haina utli adubu yamna ngaklibadi Manipur pumbada chalaigadaba scheme asi implement tawba matamda Tampaki district Imphal East Imphal West Thawbal Bishnupur Kaksing amasung Jiribam khaktamak implement tawriba asini aduga lemhoriba chingi district sing haibadi Chandel Churachandpur Kangpokpi Senapati Tamenglong Tengnopal Ukhrul Kamjong None Ferjol district singda scheme asi implement sungtau tawduna thamliba asinani hairi parliamentary data asigi matung ina Handak pangthokiba ningtham session aduda Rajya Sabha gi MP Maharaja Chana Jawba Laisembana Union Minister of State Housing and Urban Affairs ki puning singsiladuna PMAYU gi makhada Manipur gi oina yum kaya sakrabage amadi scheme asigi oina lupa kaya release tawkrabage haina hangba matamda Union Minister Tokhan Sahuna thamlakiba data da yumpham oiba record ni hairi Pokso Ekamari Lainaba case ki bail piramdaida sahi khangdokpa yaroi haina Supreme Court na phongdokre. Protection of Children from Sexual Offence Pokso Act yauriba clausing lana sijinnaba hengalakliba asi Supreme Court na hakchina lobaga loinana case asigi asengba nupi nupagi anigi marakta lainariba mari adu sengna khangdokpa tangai fade aduga Pokso Ekamari Lainaba case ta bail piramdaida sahi khangdokpa yaroi haina Supreme Court na direction pikre yamna singthaningai oiba Supreme Court ki rai asi Justice N Kotesori Singh amadi Justice Sanjay Karolna takibane rai asigi manung channa piriba judgment asigi warol sing Government of India gi Law Secretary da circulate tau nabasu khanghan ki judgment asida mamangda Supreme Court na Pokso eki matangda atai court singda ek asida piriba law sing lana sizinnadanaba judicial notice kyarak hanna thokiba laikre aduga atai court singnasu ek asigi makada chathariba case sing asigi asengba thodok sing haibadi crime aduda chenariba mioi ani gi marakta lainariba mari sing adusu ningthina khangdokpam thoi aduga case asida chenariba accused amabu bail da piramdaida mahaki chahi khangdokpa haibasi chatnaba yaroi maramdi case asi police na FIR lokot kiba matamdagi hauraga crime aduda chenariba mioi singi sahi khangdokpagi thabaksing police na mangjongna paikhatuna lakli hairi Senapati district ki mafam humudra mathoida tharamba popi pambi sing yanthatuna mangankhre central amasung state force ki anti narcotics task forces singna chatarakpa ain kaina popi pambi sing yanthatpagi operation gi saruk ama oina haukiba numi nini asida Senapati district ki mafam humudra mathoida ain kaina tharamba popi pambi sing mangan takhan kibaga loinana mafam sing aduda saramba loktang sang taramathoi su mangan takhan kre haina official source na phungdorali official source na makhata na hai Senapati district ki Nagaland ga tainaba singi mafam Humbudra mathoida ain kaina popi thare haibagi pau anti narcotics task force na intelligence na pirakpa pau amadi aerial survey tawduna mafam aduda chapchana khangdoklaba matung Senapati forest division gi official sing amadi staff singi matenga loinana task force asina Senapati amasung Nagaland ga tainariba ngaton chingsang pareng haibadi khabum khulgi lower amasung upper range da lam ekar 38 da tharamba popi sing ahanba oina yanthatuna mangan takhanki anisuba operation da haukiba irai numita Khaban village ki lower chingsang parengda yamna chauna chathakiba operation aduda Senapati district ki SP additional SP LCO SDPO Maram PS Tadu BPS Mau PS CRPF Assam Rifles
IRB ꯑꯃꯁꯨꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯌꯥꯎꯕ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯂꯝ ꯑꯦꯀꯔ 90 ꯔꯣꯝꯒꯤ ꯃꯐꯝꯁꯤꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯁꯥꯔꯝꯕ ꯂꯧꯇꯥꯛꯁꯤꯡ 10ꯁꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯨ ꯊꯨꯝ ꯏꯁꯤꯡ ꯆꯥꯏꯅꯕ ꯄꯝ ꯑꯃꯗꯤ ꯁ꯭ꯄ꯭ꯔꯦ ꯄꯝꯁꯤꯡꯁꯨ ꯐꯥꯒꯠꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯎꯈ꯭ꯔꯨꯜꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯦ ꯂꯤꯇꯔ 500ꯒꯤ ꯇꯦꯡ ꯑꯃꯗ ꯂꯨꯄꯥ 500 ꯐꯥꯎꯕ ꯄꯤꯗꯨꯅ ꯂꯩꯅꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯁꯤ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯆꯥꯡ ꯅꯥꯏꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯅꯥꯏ ꯌꯨꯝ ꯀꯌꯥ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯥꯏꯚꯦꯠ ꯋꯥꯇꯔ ꯚꯦꯟꯗꯔꯁꯤꯡꯗꯒꯤ ꯏꯁꯤꯡ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯏꯁꯤꯡ ꯐꯪꯕꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯕꯅ ꯂꯅꯥꯏ ꯌꯨꯝꯁꯤꯡꯅ ꯂꯤꯇꯔ 500ꯒꯤ ꯇꯦꯡ ꯑꯃꯗ ꯂꯨꯄꯥ 100ꯗꯒꯤꯅ 500 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯂꯩꯅꯔꯤ꯫ ꯃꯁꯤ ꯐꯥꯎꯕ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯂꯩꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯏꯁꯤꯡ ꯐꯪꯖꯤꯜꯂꯛꯇꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ PHED ꯎꯈ꯭ꯔꯨꯜꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯊꯦꯡꯔꯩꯁꯥꯡ ꯃꯔꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202 ꯎꯈ꯭ꯔꯨꯜ ꯖꯦꯁꯥꯃꯤ ꯍꯥꯏꯋꯦ ꯑꯁꯤ ꯁꯦꯝ ꯁꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯎꯈ꯭ꯔꯨꯜ ꯇꯥꯎꯟ ꯐꯥꯎꯅ ꯄꯨꯔꯤꯕ ꯃꯦꯟ ꯋꯥꯌꯔ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯐꯪꯗꯕꯅꯤ꯫ ꯎꯈ꯭ꯔꯨꯜ ꯍꯦꯗꯀ꯭ꯋꯥꯇꯔꯁꯀꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯤꯔꯨꯏ ꯆꯤꯡꯗꯒꯤ ꯄꯥꯏꯞꯂꯥꯏꯟ 2 ꯄꯨꯔꯒ ꯆꯂꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯋꯦ ꯁꯦꯝꯕꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯏꯞꯂꯥꯏꯟ 2 ꯄꯨꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪꯅ ꯏꯁꯤꯡ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯥꯌꯣꯛꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯄꯥꯏꯞꯂꯥꯏꯟ ꯑꯃꯈꯛꯇꯗ ꯏꯁꯤꯡ ꯄꯤꯔꯤꯕ ꯑꯁꯤꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯇꯨꯅ ꯂꯦꯞꯈꯤꯕ ꯇꯥꯔꯕꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯁꯨꯡꯐꯪ ꯐꯪꯂꯔꯣꯏ꯫ ꯁꯤꯔꯣꯏꯗꯒꯤ ꯄꯤꯔꯤꯕ ꯏꯁꯤꯡꯒꯤ ꯁꯣꯔꯁ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯄꯒ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯥꯡ ꯇꯨꯔꯦꯜꯗꯒꯤ NDP ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯄꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝꯗꯤ ꯊꯝꯂꯤ꯫ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯕꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫